Hi miyam amuka hꯟꯅ ꯑꯩꯅ ꯀꯣꯛꯅꯣꯟ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯕꯗꯨꯗ ꯀꯃꯦꯟꯇ ꯀꯦꯕꯒꯤ ꯄ꯭ꯔꯗꯛ ꯀꯩꯁꯨ ꯎꯠꯄꯤꯔꯛꯑꯣ ꯑꯗꯨꯒ ꯐꯖꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯐꯖꯅ ꯎꯠꯄꯤꯔꯛꯑꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯁꯦꯝꯖꯕꯅꯦ ꯑꯗꯨꯒ ꯃꯍꯤꯡ ꯀꯥꯕꯁꯦ ꯀꯃꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯍꯥꯏꯕꯒꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯄꯟꯖꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯀꯦꯕꯁꯦ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯃꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯀꯦꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁ꯭ꯀꯤꯟꯁꯦ ꯐꯖꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯐꯦꯁ ꯋꯥꯁꯅꯅꯤ ꯈꯪꯗꯦ ꯀ꯭ꯂꯤꯟꯖꯔꯅꯅꯤ ꯈꯪꯗꯦ ꯃꯥꯏꯁꯦ ꯐꯖꯅ ꯍꯥꯟꯅ ꯇꯩꯊꯣꯛꯄꯤꯕ ꯇꯥꯊꯣꯛꯄꯤꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯦꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯅꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯅ ꯁꯦꯝꯖꯒꯗꯧꯕ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯦꯟ ꯑꯣꯏꯅ ꯗꯦ ꯃꯦꯀꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯃꯦꯀꯞꯇꯨꯅꯦꯕ ꯑꯩꯈꯣꯏ ꯀꯦꯕꯒꯤ ꯃꯑꯣꯡꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯗꯦ ꯃꯦꯀꯞ ꯇꯧꯕ ꯃꯇꯝꯗ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯁ꯭ꯀꯤꯟꯗꯨꯒ ꯑꯗꯨꯝ ꯆꯥꯟꯅꯕ ꯁꯟꯁꯀ꯭ꯔꯤꯟꯗꯣ ꯁꯣꯏꯗꯅ ꯇꯩꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯞꯄꯝꯗ꯭ꯔꯦꯕ ꯀꯛꯄꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯗꯣꯛꯆꯕꯅꯦꯕ ꯑꯩꯅ ꯀꯦꯕꯁꯦ ꯍꯧꯔꯁꯤꯀꯣ ꯃꯌꯥꯝ
I begin to